अहानबदा मरोइबा पाउ अनसमगी खोंजंग हेना कंसेंट्रे ngasi numit yungbadagi ukruldagi imphal fauba march towards imphal campaign hauragani hairi amadi drug faba chaluba commando ma drug lalonbana thangna thinbadagi shire खुरुमजरी एसटी मणिपुरी पामिनिंग ताबिरिबा पुमनमकपु तराम नोकचरी पाउ सनोना पिजरी मणिपुर लेंगाक्ता थाखिबा मार्टम लोइखिबदगी अनसमगी खोंजंग हेना कंसिनख्रे ngasi numit yungbadagi ukruldagi imphal fauba march towards imphal campaign hauragani haina lauthokre all naga students association manipur ansamna mamang thagi tang taraga humdoida kangpokpi district ki leilon wifi dagi naga micham taruk fazin khraga ngasi fauba mari makhong khangdana leibagi matangda makhoigi tang taba ama khanghanna numit marini thabagi matam adu henkhibadagi ngarang ukrul district headquarters da tangkhul katamnau longyumbu oiduna ansamgi makhada leiba naga mahiroi lupsingi oiba mifam ama pangthoklurba matungda march towards imphal campaign haudokpagi wafam warep oina laukhibani ansamgi thadorakpa cherol amagi matung inna naga mahiroi lupsing aduna imphal da national highway 202 imphal ukrul lambi da laktuna makhan village da हौजिक चंगजफम लौदुना लैरिबा विक्टिम फैमिली सिंग अदुगा उनगनी मखोइना लंबीदा लाकपदा करिगुंबा थोखनिंगदबा थौदोक थोकपा तारबदी मदुगी अफफत पुंबा मणिपुर लेंगाकना पुगदबनी हाइरी एसटीवी न्यूज़ ना फंगबा पाउगी मतुंग इन्ना अनसमना लुचिंगबा नगा महिरोइ लुपसिंगी मार्च टुवर्ड्स इम्फाल कैंपेन ngasi numit yungba chapchana ukrul district headquarter thadoktuna imphal tamna lakani ansamgi khongjang asigi dammak police amadi security force sing mikupna homsingna laikre hairi ड्रग फाबा चलुबा पुलिस के हवलदार अमा ड्रग ललोन बना थांगना थिनबदगी शिरे थौदो असि ngarang numidang pung 9 minute kunrom tabada थौबाल पुलिस स्टेशन की मनुंग चनबा मोइजिंग खोंगकोक एरिया दा थोखिबनी पुलिस तगी फंगबा पाउगी मतुंग इन्ना मोइजिंग खोंगकोक एरिया दा ड्रग योंथोक योंसिन तौगदौरे हाइबगी अककनबा पाउ अमा फंगबदगी थौबाल सीडीओ यूनिट की एएसआई कुमार मैते अमदी लैखिद्रबा हवलदार केएस सुरेश याव टीम अमा मफम अदुदा चंगशिनखी टीम अदुना चिंगननिंगाई ओइबा मओंगदा लाकपा मारुति अल्टो कार थेंगनबदगी खामदुना वाहंग पावहंग चथखी वाहंग पावहंग चथबा अदुदा कार अदुदा लाखिबा मियोइसिंग अदु मोइजिंग लेंगोइजिंगदगी मसागी चही 15 रोम सुरबा मोहम्मद नावी एलाइस महिल अपोकपा मोहम्मद तमुजीर रहमान अमदी सलमान खान चही 13 अपोप मोहम्मद अलाउद्दीन लेफम मोइजिंग माइबम लेकाई दगिनी हाइबा खंगबा ngamki wahang pahang tauringai adugi acheng batanja lawraga mohammad nawina hawaldar ke suresh da thangna thillaga makhoi ani khonglei thuna mafam adudagi nantholaga chenki soglaba hawaldar suresh khudakta thobal district hospital da pukhatki adubu mafam abadu da duty taramba doctor singna suresh sina purakpani haina khanghalakhi ningsingba yabadi leikidraba hawaldar के सुरेश फोर्ट सुबा IRV के पर्सनल ने महाकी राइफल नंबर ना 411813 नी हौजिक सीडीओ थौबाल दे अटैच तौदुना लैबनी हाइरी महापु थांगना थिलिबा मोहम्मद नावी एलाइस महिल लिलोंग पुलिस ता चंगजरखरे अदुबु पुलिस तगी फंगबा पाउगी मतुंग इन्नदी महाक पुलिस ना फाबनी हाइरी थौबाल पुलिस स्टेशन ना थौदोक अशिगी मतंग दा केस अमा लखतुना थिजिन बहौखरे Noon-Istv Council NEC 73 Suba Plenary Session Unit Home Minister NEC के Chairman Amit Sahana Chair Lauduna Silong da Chathaba Hokre Mifamadu da Union Minister for Development of North-Eastern Region Donna Amasung NEC के Vice Chairman Jyotiradiya M Shindia Ministry of State for Donna Shukanta Mazumdar Awang Nongpok State Nipan gi Governor amasung Chief Minister Singh Council gi Member Singshu Saruyaki DRDA amadi ITDA gi India pumbagi khwaidagi phaba project officer khangatpada Manipur gi William Maram Yaure
Mahak Ministry of Travel Affairs Government of India ki makhada Government of Manipur gi TA and Hills Department nominate tawkibani Nagat Tafau village tagi laikhidrava Daishong gi machanupa William Maramna District Rural Development Agency DRDO Senapati ki project officer oiringaida MGNREGS PMAYG PMKSY amadi PM Janman Ningthina Chathankhiba Bushing Thaningai oiba thabak thoram kya paikhatlamki William Maram Pukchel Sengna amadi Ichang Thauna Senapati District ta MGNREGS mapung phana thabak onthoknaba honaki masigi mathakta fangfam thokpa mioi singda job card saba MIS ka mari leinaba thabak sing loishinba amadi social audit pangthoktuna leingakna paikhatpa thabak sing Param chumna paikhat pra haiba yengshinnaba thausil semlamki pumnamak sing asidagi khunja singi punshi mahing phagat hanbada mateng oibana mahakpu India pumbagi khwaidigi faba project officer oina khangatpada yaurakhibani hairi Manipur Police na Nungai area gi Lilongda manakta achat awok check tawbada miyoi ama SP capsule gram chamaga tara mangaga kona na fare hairi police tigi fangba pauda Miyoi ashigi Paraba miyoi ashigi maming MM Waris sahi kuntra humdoi Lilong Nungai dagini hairi Amarom nangarang Irilbung Police Station gi manung channa Irilbung area dagi security force na khusu khutlai sing kya amarom su fagale hairi Lotang shang amada lairamba khusu khutlai adudi AK rifles ani SLR rifle ama 9mm carbine ama hand grenade mari AK rifle magazine ani SLR magazine ama amasung tongan mamakal kaya gi nungmay maru ni phugani thoini hairi Siza Hospital and Research Institute amasung NIT Manipur gi faculty sing saruk yaduna World Environment Day lising ani kunga taruk ki thoram Langol Laimanai Community Hall da pangthokre kumsi chahi lising ani kunga taruk ki World Environment Day gi theme Inspired by Nature for Climate for Our Future haibasina oiri Laimanai Schedule A Welfare Association Langol Laimanai na shinduna pangthokhiba thoram aduda laikai gi miyoi sing Siza Hospital gi staff amadi mahiroi sing NIT Manipur ki faculty sing sharukya ki thoramdu da sarukya ki ba Dr. Palin Khungdongbamna Malem gi kaitharakliba ing asha gi khalasi mahusha gi fivam da hanjil hannaba miyam punna khangminaba mathautai maramashina World Environment Day gi palan thoramashi pangthokpa thangai fade haina phungdokhi hospital sing gi maikai dagi su pollution thokhandana thabak taunana ba honaba amasung clean energy seasonalba maikai da meeting thamba haurakle haina phungdokhi Kwegi Montreal Protocol enam lai 1978 ta masigi pass tawkhibani adaida adugi matugina kanna honabadagi maroina Asia kai ga hongdorok pokhorobus mayam si dagi adagi plantation torop kholakpa ade si mayam sin maromraga laibuk phabadi aje ozone layer ji hill tab hore ada hill tabsi recovery si kam kanda kwen asa tawrige da kwen hojik honari intensity horab taragadi 2066 ta akoi jeki ozone layer si hill to bi chance leba aduda mioi bana hena kudong chaba laibagi khotpagi sor honbagi khopagi laina atei mayam lai koli mayam hojik maroina dengue ga laiba malaria hingal aising si maroi badi climate change mari laini aduna si mayam si awareness kanna piba machange awareness ki matung da akoi gi thabo oina pangthorok doini aduna ngase gi meeting asi conference hagadra sigi yamna laikai sigi Manipur gi oina yamna maram chaba aduga yamna matam chaba pone khanjai Sagolban Kendra ki MLA Sri R. Ki Imosing gi mityeng makhada Arvan Primary Health Center Sagolban amadi Sagolban Constituency Progressive Committee ani na punna khutsamna duna Ward number 7 amadi 10 gi oina Sagolban Nepra Major Laikai Community Hall amadi Ward number 8 amasung 24 gi oina Sagolban Wahingbam Laikai Multipurpose Community Hall da Prime Minister Jan Arogya Yojana PMJAY card sabigi thoram pangthokre thoram asida maru oina ahal chahi humfudara amadi humfudara gi mathakta leibasing nauna enroll tauba amadi PMJAY gi saturation data da yauraba miyoi singi card semki amadi chaurakna miyoi chani henbana thoram asigi khudong chaba phangba ngamki hairi Paugi Marak Thana Tema Bre Amatang Logsari
Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Hindi magtigano. Ano ba tamo? Sige yung say, next time tinacheksin na lang sila katam ka ba ni Ned? Tada lang si juara habaga am takidar bo. Asum na, mayam na machalbog na option lugum. Basige yung masibog, aso yung ko kada batagi. Next time tina ngap seli. Next time juara habating laptop na nabasim ba ni? Zaman check mo isi na mana concrete katok na tinago matanda. Kapag mo amok kaya na hinggal adli. Next TMT, strength is in the Nongsu nungsa tabak chilakpa amadi miro leizadaba na imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app yumthong mart delivery service su pizari download now honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Break ki mato mukha na taram nok chari loina na loishilak pada maroiba pausing amukha na pizari. Ansam gi khongjang hen na kangshin kre ngashi numit yung badagi ukrul dagi Imphal fauba March Towards Imphal campaign hauragani hairi. Amadi drug faba chaluba commando ma drug lalon bana thang na thin badagi shire. House of Noon-Istv Pizza Manipuri Pau Matang Solution Jari Bining Tabiram Liopum Namak Pomukana Kurumte.